KNB Awaba Yamna Nangle Myanmarda Military Junta amadi makoiga puliba lanmisingna Landarkpada Pant Burmada leptana nongmai kapnariba si numit humni sure pant hairiba si tamu manungda leibani Military Junta gi government hek lakpadagi ngasi fauba Burma Army amadi makoigi allies singa nongmai kapnaduna lakli Military Junta PDF anigi marakta makoigi khwaidagi faba Khutlai bomb sizinaduna kapnabada miyoi lising henna sikre mafam asi capture tawnaba hotnaduna lakli hauzik fauba capture tawnabadi ngamnadri mafam asibu capture tawba haiba asi tawdaba yadraba pandamni maram aduna mamang leibak popa numitagi nongmai Knab Leptri haiba aikoigi reliable oiba source tagi fangba pau amana hairi pau gi likhun matung inna NUZ SR4 gi makhada military junta mathakta attack tawba du fail oikre hauzik SR8 ki makhada military junta gi mathakta amuk attack makhata na tawragani Myanmar Army ne anti drone jammer na chingba Khutlai makhal sizinabana maram oiraga PDF sing lengba freely attack tawba ngamhande mamang dasu military junta na yamna sathiba attack ta PDF battalion da misimina kaya yaukre KNB kaya amasu sikre atopa pawgi source amada junta na su KNB sing da attack tawrakpada mi yamna hena sikre hairi adumagpu KNB sing gi asa handri haina kukina thadorakpa paw asigi source asina hairi